ꯃꯌꯥꯝꯒꯤꯗꯃꯛ ꯑꯊꯨꯕ ꯃꯇꯝꯗ ꯑꯞꯂꯣꯗ ꯇꯧꯖꯒꯗꯧꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯁ꯭ꯄꯥꯏꯗꯔ ꯏꯟꯇꯦꯂꯤꯖꯦꯟꯠ ꯑꯣꯐꯤꯁꯔ ꯑꯃꯅ ꯁꯤꯇꯤ ꯑꯃꯕꯨ ꯁꯥꯏꯀꯣ ꯀꯤꯂꯔ ꯑꯃꯗꯒꯤ ꯀꯟꯕ ꯄꯥꯝꯂꯤ꯫ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯁꯤꯅ ꯃꯤ ꯑꯃꯕꯨ ꯀꯞꯇꯨꯅ ꯊꯃꯣꯏ ꯀꯥꯏꯗꯨꯅ ꯂꯩꯕ ꯎꯔꯒ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯃꯗꯤ ꯋꯥꯈꯜꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤ꯫ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃ ꯑꯣꯏꯕ ꯑꯁꯤ ꯃꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯑꯣꯏꯔꯛꯄꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯂꯩꯅꯥ ꯃꯈꯜ ꯑꯃꯔꯥ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯐꯤꯂꯝ ꯑꯁꯤꯗ ꯋꯥꯍꯪ ꯈꯔꯁꯨ ꯍꯪꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯀ꯭ꯔꯥꯏꯝ ꯑꯃ ꯊꯣꯛꯂꯕ ꯇꯨꯡꯗ ꯀ꯭ꯔꯥꯏꯝ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯀ꯭ꯔꯥꯏꯝ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯀ꯭ꯔꯥꯏꯝ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗꯤ ꯌꯥꯔꯣꯏꯗꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯔꯕꯗꯤ ꯀ꯭ꯔꯥꯏꯝ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯀ꯭ꯔꯥꯏꯝ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣल ꯇꯧꯕ ꯉꯝꯒꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯂꯤꯗ ꯑꯁꯤ ꯃꯍꯦꯁ ꯕꯥꯕꯨꯅꯤ꯫ ꯂꯣꯏꯅꯅ ꯐꯤꯂꯝ ꯑꯁꯤ ꯑꯦꯛꯁꯟ ꯊ꯭ꯔꯤꯂꯔ ꯃꯨꯚꯤ ꯑꯃꯅꯤ꯫ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁ꯭ꯄꯥꯏꯗꯔ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯊꯨꯕ ꯃꯇꯝꯗ ꯑꯞꯂꯣꯗ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ꯫